Manipurda Lok Khuba Fanabagi Hidak Makhal Athingba Thamkhre Ka hena hakchang soningai oiba chemical yaurambadagi Manipurda Lok Khuba Fanabagi Hidak Makhal Athingba Thamkhre Directorate of Health Services ki makhada leiba Drugs Control Administration na thokiba notification amagi matunginna miyam retailer amadi healthcare provider singna reliable amadi Respi Fresh TR Khuba Hidak Makhal asi leiba yonba amasung sizinaba khudaktagi athingba thamle haire Madhya Pradesh government ke drug testing laboratory tagi pirak par report ki matunginna Gujarat sungba cup syrup makhal ani asida khudong thiningai weba diethylene glycol Khuba mioi babu kidney fail we henba yaba machalama yawi haire Mapham Kharada Akhak Arao Yaona Nong Churaba yai IMD State asigi district Kharada ngasi Akhak Arao Yaona Nong Churaba yai haina India Med Center Imphal na warning tawragle Center asidagi fangba report ki matunginna Akhak Arao ga loina Nong Chugadoriba district sing adudi Tamenglong Senapati Jiribam None Chandel Churachandpur amasung Ferjol district ne Amarom the India Med Department IMD ki chairol amagi matunginna hayeng phawbada Manipur Andhra Pradesh Nagaland Mizoram amasung Tripura gi mafam singda akanba nong chuga ne ngasigi oina kha thangba Karnataka Tamil Nadu Pondicherry amasung Kerala da akanba nong chuga ne amadi Gangetic West Bengal amasung Odisha gi mafam singda nungsit yauna akanba nong chuga ne mahausadagi yauna state asida mera tha manungda mayai oraptagi akanba nongju phawba chudunu lakpa ne Rajbari Thugaikhibasi Mapa-Mapu Mashak Khangdaba Puwari Neinadabani Athubada Mahak Shillongda Chattuna Yengsillagani Ningthou Leishemba Sanajaoba 1930 gi anganba sarukta Manipur gi Ningthou Churachanna Meghalaya gi konung Shillongda leiba Red Land da saramba Manipuri Rajbari tha asigi tang nipan da Thugaikhibagi thokdok chawthorokadaure hauji dengi laina naduna leiriba Manipur gi Ningthou Leishemba Sanajaoba mai hauna sauduna warauba phongdokhre Ningthou Leishemba Sanajaoba gi social media page ta Shillonggi Red Land ge Rajbari Thugaikhibasi Mapa-Mapu Mashak Khangdaba Puwari Neinadabani Athubada Mahak Masamak Shillongda Chattuna Yengsillagani haina phongdorokle panba yabadi hauji state ki planning department ki makhada PDA work agency waiduna Rajbari gi leiriba mafam asida Manipur House amadi masigi akoibada sakhut thaurangi thabak kaya paikhatpa leiribani masigi damak NEC dagi lupa crore aniga lakh 38 ki senfam kaiba yabagi ayaba pirakhrabani Hiram asigi matang de MP Bimol Yaona maikai kayadagi pendaba wafam phongdoknarakle panba yabade hairiba mafam asida 1949 gi September gi tang kunga mathoida matam adugi Manipur gi Ningthou Maharaj Budachandra numit nini chupna fajinduna thamlaga India da tinnabagi damak namduna khuyak pihan khi haina ngasi fauba pendraba miyamna ningdol pomduna leiribane hairiba lamasi matam amada mawong maril tadana leirambadagi kumja 2019 da BJP government laglaba matungda square feet lising marfuga mathoi chanipan marfuga nipan pak sauba lamasi lupa lakh taraga mathoi puthokduna Manipur laingangna Meghalaya government tagi chahi kunthra gi list lawduna hauji Manipur gi lamni haina nakhai sengna leikhibane Ningkhairakpagi Fibam Leibadagi Tangaifadana Sidokhibani PDA Meghalaya gi Shillongda leiba Rajbari building Ningkhairakpa yabagi Fibam da Leibadagi Tangaifadana Sidokhibani haina Planning and Development Authority Manipur gi Executive Engineer 1 na thadorokpa cherol amana haire cherol asina hai kumja lising amaga chamapan nifuga mapan gi mamangdagi leiraklaba Rajbari gi building ase Fibam ka hena soksilakpana nauna semjin sajinna bagi damak Manipur lainga ki Art and Culture Department na detail project report ama Northeastern Council NEC da pisin ke kumja lising ani kulhumdoi gi July thada NEC na ayaba piduna ariba building semjinna ba thaurang laukhatke adubu building gi saruk ayamba Fibam soksilakpana ugi yumbi sing sum charakpaga loinana nong yurakpa maramna building gi saruk khara sidokhe maduna maram waraga building adu ningkhairakpa yabagi Fibam lakpadagi tangaifadana sidokhibane adum oina mak thongnaw amadi wall plate na jingbadi hanagi mawong mataw amata kahendana matungda muk sizinanaba section na thamle nauna building sabada hana leramba mawong mataw adu karimata kahenba tawroi building gi awangba amadi pak chawbana jingbada ahongba amata leiroi tungi mirol na ningthina yengba fangnabagi wakhalonda mapung phana semgat saganaba thorang lokhatpane tangaifadana ariba building adu sidokhiba tarabasu hanagi mawong mataw kahendana nauna amuk ningthina semgatkane Puwari ga mari lainaba building ama matam chupagi oina mangan khibagi wakhalon leite haire kuki jo singi oiba political solution purakpada mateng pangnaba kotuna Meghalaya gi CM da taksin khrai Manipur da hojik oiriba rajniti gi tangtadaba phibam amasung leiriba irang asigi waroisin ama puraknabagi damak ground reality sing hakthengna yengba laklamkhiba NPP gi National President su oiriba Meghalaya gi Chief Minister
Conrad Sangmagi Manipur Khongchat manungda Kotugi Maikaidagi state asida hojik leiriba crisis asiga mari lainana Kukizo singi oina matam supagi oina chanagadaba political solution ama puraknaba hotnabada mateng pangbiyu haina memorandum pisinduna taksinkhre Kotugi Maikaidagi NPP gi president asida pisinkiba memorandum aduda yauribade crisis asiga mari lainana political solution ama puraknaba hotnadrabade Kukizo community sing ase minority tribal group ama oibana makhata na awaba masung khudong thiba kaya mayok nagane maramaduna Indian Constitution gi article 239A gi makhada constitutional safeguard ama fangana bohona bada mating pangbiyo amaromda kanglup ki rang asina maram oiraga Meghalaya da lanjena duna leriba Manipur gi IDP sing Meghalaya government ki maikei dagi ningthina loina riba dugi damakta thagat papongdo e makhata na Meghalaya government ki maikei dagi IDP angang sing amasung patient sing adugi damakta medical fee yauna school gi fee sing kokthokpiyo lanje laglaba imung sing gi house rent sing hanthabiyo loinana state adugi college amasung school sing da IDP sing gi masa masu sing na admission tauna bagi damakta document procedure sing da hena komthokhan biyo lanje na duna leriba Kukizo khunja sing aduda electricity ising amasung security yauna nauna khunda laita hanaba hotnabada mating pibiyo haibagi demand sing yaure Amaromda Meghalaya gi chief minister asigi maikaidagi phongdorokhibana kangpokpi da satkhiba mahaki khongchat adugi manungda tongan na civil society sing community leader singa unaduna makhoina thengnariba awaba kaya adugi matangda wari sanare Manipur da leiriba tongan ba community singi marakta hanadagi leiraba thajaba adu laghanabagi damakta tongan ba stakeholder singna punna thabak tawminabagi tangaifadaba lei haikhe China na Andaman gi manakta achouba military station ama sagalakhre India gi Union Territory ama oiriba Andaman gi manakta China na chauraba military gi station ama sagatpadagi mipaiba poknakhre haina report ama na phongdorokle report asigi matungin China amadi Myanmar na launam tawduna India gi mayokta Andaman manaknakna achouba military station ama China na sagalakhibane masina maram oiduna India gi oina foreign policy amadi strategy da chauna kairakpa yaba mami ama lakhibane panba yabade Myanmar gi military lengangna India gi Andaman manakta leiba Coco Island da paikhaliba thabak thauram singna maram oiraga India da karisu mangjaba leiroi haina thajaba pikhibane adubu handak India gi Navy na Coco Island da chatuna yengna ba haibada Myanmar na island asida changba yarakhidabane maram aduna island asida China amadi Myanmar ga manaraga kari thabak paikhaliba no haina satellite ki mateng logduna thejilubada Myanmar amadi China na achouba military station ama sagatle haiba chapchana khangba ngamlakhibane thawong asina maram oiraga India gi diplomacy gi oiba amadi foreign policy gi thabak thauram singda ayat apan lakpani haina thajanare